ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯈꯤꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯦ, ꯎꯈ꯭ꯔꯨꯜꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯒꯣ ꯕꯦꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝ ꯋꯥꯕꯒꯥꯏ ꯑꯦꯔꯤꯌꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ All Manipur United Club Organization Amuko, All Manipur Women's Voluntary Association (MAWOWA), Manipuri Student Federation (MSF), Poirei Leimarol Meirapaibi Apunba Manipur PLM-PAM amadi Committee on Human Rights (COHR) gi mityeng Makhada, Kaching District United Club Organization Kaduko, Kad Wabagai, Latuko, Lamjau, Langmaidong, Laimanai, Tezpur amadi Sedo Hianglamna Sinduna Pangthokiba Wakat Mifam aduda State Terrorism Khudakta Lepu, Aikhoigi Tunglamchat Aikhoina Semjagadabani, Aikhoi Amata Oina Pulasi amadi Indiana Manipurda Su Terrorist Semgatpa Khudakta Lepu Haina Thaba Placard Singsu Sizinakibaga Loinana Kholau Kayasu Lauki. Wakat Khongjang aduda saruk yakiba Amukogi President Sanjoy Sorokhaibamna haikibada Manipurda India government na chatharakliba khutsemgi oiba loilam sandokpagi thawong asina khunai asida kangkhong chahelle India gi thawong sing asi Manipur miyamna tumina yengduna laithokpagi matam oidre hairaduna makhoina chathaningba miyot minai chatharaksanu aikhoi mayamna akanba kholau amaga loinana khongjang changsil haudragadi aikhoi mai pak loidaba leite haiki. Ngasidi mamingtagi oina administration politics na khunai asi leikha tahale khunai asibu thugainaba honabada Indiana mafam khudingmakta thingzilakpa buffer zone thamjilakpana chingba kaya asi aikhoi amata oina thengnaduna khunai asi kalhoba matam oire loilam sandorakliba leibak amana Keidounungda aikhoigi afaba tawrakloi maram aduna Manipur asida mamingtagi oiba assembly ama thamlaga leibak asi ngakhanbani mahakna Makhada na hai aikhoigi assembly da leiriba MLA singsu khunai asigidamak khanba amata yaude khunaigidamak laubasu ngamde MLA ni hairaga yamna hanthaba thakta leiduna paisa chaba amadi thika khara pibagi thakta leiri maram aduna India gumba amagi policy Makhada Chatminariba Makhei Manipurna Keidounungda Chaokhatpa Ngamloi Santi Phangloi hena irang tholaklani hairaduna Iraipak iramdam ngakchadriba Makhei problem adum tholakhini haiki. Manipurda government Indiana satharliba kusengweba aduga loilam sandopagi policy sina piraliba negative impact singa sina kunaya sida kangkong sale aduga masina maram orkanda Makhada satharakini maram aduna Manipur miyam sing hauji aikoi tumina yengraga thong matam koidre makoina aikoida thamningba law sing thamchano moi milising satharakchano aikoi miyamna akanba voice samagolena movement ama torgadi aikhoina kadingdasu mai pak oidaba leite aikoi mai pakani maramdi pasimgi praman haibo ki wa mai paki aduga Vietnam mai paki Cambodia gi non fence da pongpeng da mi ka killing pin to har karga all ma laki sakot ki adu pithibida da revolution to the radical change to na sakot ki bode amta legi de itihas di satra mo itihas gi yengne kune na matanda aduna aikoi irandam iraiba asi khunai asu genocide to totally decline to ga akoi broken ohena honoriba policies sing ase 2023 ki third May dagi khaknate 1940 9 dagi after the 1949 dagi lo force the annexation tong ki dagi sathar liba loilangi policies sing asina difference of the black law impose social aduga akoi artificial political memna koina namesake oiba politics na administration na khonai asibu lekha tahali maramdi karigino habadi makoina akoi Manipur ni north east amadi fortification land run on Tambagolina, a quick resources, Makona expert of policies, Yauri, Aduga Makona, Kunai Asibu declined to know one about the section coding the Nasi block from the Larry, buffer zone from the Larry, Adu Agasi, a queen woman at the Wong of Manu Iram, the Iran, Sivariba, Irisa Singapun, Amata. Hominaraga Kanminatum do Oire, run the German one to I give out the mana, buffer zone to Gairaga, Kunai Asida, Kenava land palm the Bak, Kunai Antony, English single labor palm Antony, Suum the Nanjus in the Makoina of police support to have a Muna Kangi, other than Aquina Amukona, stop the proxy war, stop the state terrorism, go back Central Security Force, Hina Law, was Manungiata Yamlay, one of the sovereignties of Bar at Caribs Maramay, Maramdi, Piragli, Mino, the Sighting Singer Sina. Aikhoigi khunai asida tumdam chatlehendaba aduga aikhoigi future lehendaba aikhoibu khunai asibu magai khuding da paralyze oenba aduga slowly poisoning oenba loina genocide to chemical warfare chathara riba aduna marang orbona oibagidagi khunai asida kangkhong sai magaloina khunai asigi minungsi yaudaba makhoigi government idagi
administration na ngasi pawda akhoi leiriba problem sing ase loisindabani no gi hena policy ase extend torpani maram di tawgi he sakeno phablate lamjupi mi su yamnate adubo kashunata wa Urisa da train accident thopadi India ge prime minister foreign visit cancel toki aduga exercise osmati pigi Manipur gi matang dadi ngasi phawd mamiti pi ra sinthadri exercise gi pambagi nate kunai asu karam haine hingangani kolangani kangde ngasi di 60,000 Manipur has ing tapa yam Chaokhatpa civilized leba amane tourism kangde human resource kangde sport culture de ngasi di 60,000 above hena approximately hena IDP home mai makai le jadre internet displacement personal hele adu masidi near the refugee ga yam osal abatam ne adu ga yum kaya amna thubai kare pedi phim ke mai thado kare adu ga ikoi gi future te ngasi di Manipur miyam sing chen thungi economy fium da asuki ngatik sotha ba India gi state sing da Manipur ore ngasi fuga da hona da sai kontra ni fuena sakani maram di gobe India na na chakhol gir shanti le hangi hai ta package special package kya mo pidona broken people sing loan sing asi loan copy be tax assume to gi ai aduga re-establish to no re-industries to no gi doctor package man pir pui ai adu problem sing solution be ai hojik di ngara na chande na ngara so sambu ngara tamil na ngara ukhunda haina senapati da haina problem makan expand policy to na ai koi khunai asida new basing asida lain le sugi Chaokhatpa gi su no me wakal mangalaga karibu thol gadagi haibagi kangau na ba psychological negative impact on piraga aikoi asi health unfit amada pusalagni base very unfortunate strongly oppose the government policy system singa sina aikoi minute cheta poche aidun lagi megi thamningi manam aduna aikoi gi miamna akoi amattoira akoi irandu ireba ijati ase kanmina se ngamina se kai loilam sandoli ba leba amana kaidungena so aikoi gi phanama toroi Manipur City Maming tagi urban name segi assembly ama thamlaga kunai singal ngan bani assembly da leiba MLA mantri singsu asoki matik kunai sinu seba kan buzu amto ide maram di mazati gi labu gum buzu ide hen tina minai gi takta hui gi takta level amda 2 ki level amda ya do han thaw tha ki level amda makoi MLA ni mantri ni hairaga makoi corruption ga aduga sel aduga thabuk sang da sel chawaga aduga tika pibaga winana adum khal khakil rai nei hoji Manipur da 365 or 355 adum place hanagan lari direct or indirectly PR military zone thamga sanari masi akoi Manipur miyana khangi akoi lumanga na khangi amukona khangli maram aduna Keidounungda su sigum laba yamna democratic oidaba system amada largest country ne claim torbe India go magi policy singa si Makhada Chatminariba di Manipur miyam Keidounungda su Chaokhatpa Ngamloi shanti phangloi hena problem makan tholakare maram aduna aikoi gi irondum ireba irati ngakchati bakai di problem thokani maram aduna irondum hingmele khwadi hena phai irondum hingbele ba na Chaokhatpa hele abisi PTV da tangna drasu lone khangla ngakhtani maram aduna sovereignty is our birthright and akoi haribasi maram di United Nations na 1945 linga ki United Nations na 1988 di coordination pidra 1990 degna 2000 phawgi manunda mahagi maning tambale ba mo lagadi ning tabai ra ase logje bai ya minai ka thok na bagi dongta hainal piri to akoi maram 97 degna hoje phawda United Nations da mari ne Geneva da khwai hena openly secretly direct se thaba akoi amko amna oigani oiribani adu lumanga sida oiribani adu lonena United Nations da Pakistan pukhaku matamda kai India ne react toribano ase wa ku matamda wasi khoi Manipur issue se PTV world or Al Jazeera BBC CN India ki news channels kya tha North ki channel kya tha aduna makoi na ngasi phawda nation ge hana nation divase 2029 manungda Manipur da leriba insurgency problem listen gani haribse mapung na miyam praja singji harket tu ke habre insurgency ki maming da misam praja ka magi sumag na mangoda fair ko da ke har krage noi sasna baba pistham laga adu lona ek gesa pi ek sakar pisan nagani aduga madu senam singa security singa duna promotion pi gini si anu nate aduna hojik 2029 bogi mangda Manipur miyam ha no
2023 अनोब लालो चलगा 2029 चथगने हाइरलिबा सिना मरम ओइसलाबनिगा मणिपुरी मियाम सिंह मणिपुरी कन्बनते उपाय लेरोय मरम मूवमेंट याबो नंबर इसिना कुदिमक जुम लेबगी मोतो मूवमेंट याग इंडिया गवर्नमेंट की मत डेमोक्रेटिक ओबा पार्लियामेंट्री ओबा इंटरनेशनल लॉ ने याबो मूवमेंट तोग मणिपुर से कन्वीनर से हाइबो